ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯊꯥꯒꯠꯆꯔꯒ ꯑꯇꯦꯟ ꯑꯇꯦꯟꯕ ꯈꯤꯇꯪ ꯄꯤꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯑꯃꯠꯇ ꯀꯥꯏꯕꯤꯗꯅ ꯂꯩꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯍꯩꯅ ꯍꯥꯏꯗꯣꯛꯄꯗ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯒꯤ ꯃꯈꯣꯏꯕꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯖꯅꯕꯒꯤꯗꯃꯛꯇ ꯅꯤꯖꯔꯤꯕꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯗꯨꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯡ ꯅꯤꯉꯣꯜꯁꯤꯡꯅ ꯇꯝꯖꯕꯁꯤ ꯂꯧꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯌꯨ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ 직진이고 집이 그냥 뭐 지금 송설리가 가져간다. 아니, 빠스 또 비게.